Akaswani Imphal Ningthoukhongjam N.Suni na pau pazari ahanbada maruiba pau Rajya sigi singa masung tampaki jila singda ain kaiba thodok sing thoktanaba thibahumgi thabak leptana chathari Sahi amadagi 18 phawbugi manungda leiriba angang singbu masada til leitanaba deworming tablet chuksoi soidana pijanaba National Health Mission Child Health ki State Nodal Officer Dr. E. Silviana appeal tawragli amasung Pradhanmantri Narendra Modi na ngasi Nai Delhi da Regina Dialogue ki 10 edition hawduklagani. Rajya sigi singa masung tampaki jila singda chingnaba mafam singda ain kabe thodok sing thoktanaba thibahumagi thabak yauna security force ki maikedi akanba sexual tawrang lokhatli Manipur Police Control ki room ki pauna hai haukiba pung kunmari asida security force na Bisnupur jila gi uyok ki umangamadi chingkhong degi lonaba mafam singda thibahumagi thabak chathabada insas rifle ama 9mm carbine machine gun ani magnified scope yawa 303 modified sniper ama SBL nongmayama pistol ama hand grenade mari 12 bore live cartridges ahum 9mm MCNG gi ahangba magazine ama tear gas grenade ani anti riot rubber bullet mari tear smoke cell ama yauna kuzukulai kaya phagat pangamki Imphal West Zilla gi loitang sandum jingsang pareng de thibumgi tabak chathabada SLR ama magazine ama pistol ama detonator yaudaba high explosive hand grenade ani amasung radio set ani phagat pangamki amaromda National Highway 2 Imphal Dimapur lambi da security gi akanba sexual thoranga loinana nongmuda sangda yadraba polam singi gari Sambri hubudra manga pusilakhare Mama mapa sing yauna imung manunggi ahlaman singna sahi amadagi 18 phawbugi manungda leiriba angang singbu masada til leitanaba deworming tablet sungsoi soidana pijabiu haina Rajigi Health Mission Child Health ki State Nodal Officer Dr. E. Silviana appeal tawrakli Lebak sinba tungna pangthokliba jati yoiba deworming de gi thauram asigi tang 12 da hokraba matungda Akasbani akhana unaba amada Rajigi National Health Mission Child Health ki State Nodal Officer Dr. Silviana hai angang singi masada til leibana chaujan thiba I watba masada hainingda ba yauna intestine amadi thabumbigi anabasing ohelakpa yai maramasina Masdagi ngakthoknaba chahi amadagi 18 phawbugi manungda leiba angangsingda suksoi soidana deworming tablet asi pijagadabani mangna hai Manipur dasu tha sigi 12 digi hauduna Rajya sigi jila kudingda angangsingda deworming tablet pijabagi thabak sing haukre masida haksel education ga mari lenaba bibak sing yauna lekai da asa worker sing amadi anganwari worker sing na maruba thaudang logduna angangsingda deworming tablet pijaba amadi masigi matangda miyamda ningthina khanganbagi thabak chathari Rajya sta sayesigi oina sayamagdagi 18 phawbugi manungda leiba angang lak mapan listing marpudra matoi chatruk marpudra tarukta deworming tablet asi bijanaba pandam thamli anishuba tangkaki oina deworming tablet asi sayesigi August amadi September thada bijanaba pandam thamli deworming tablet asi angang singda pijaraba matung angang singna masa nungaitaba phawrakpa matamda mama mapa singda leiba mipaiba du thoktanaba wafam paladuna Dr. Silviana hai Deworming tablet albendazole ase yam safe oiba tablet ni WHO na certify tawraga khoigi worm infection sidagi ngakthoknabagi damakta certify tawraba adugu hidak makal amani adubu khoina hidak se charaba matungda angang sida khoigi oningba pok ngauba aduga puk naba sinajingba tholakpa yai sidi khoi hidak sina nate worm infection yam leiba angang worm se yam leiba angang dudana thokali kharayana yamna icham chamba adum nushit nungsa phangba mafam amada angang se phajana pothahan biraga isinga kha pithaga adum amathana subside tawjakiba ngakta oina tawi aduga program sigi oina so khoina adverse event management team haina khoi state level district level haiba team je khoi semaga thamjare Rajya sigi jila kharada ngasi yaun hayeng phawbada parapna nong churaba yai hairi Indian Meteorological Center Imphal na hai Tamenglong Senapati Kangpokpi Imphal West Imphal East Jiribam None amasung Bisnupur gi mafam kharada parapna nong churaba yai Kangpokpi Imphal West Imphal East Ukhrul Kamjong Bisnupur Thobal Kakching Tengnopal amasung Chandel gi mafam kayada pungda kilometer 50 digi humpu phawba yangna nungsit silaba yai hairi amaramda Met Department na hai Manipur, Nagaland, Meghalaya, Mizoram, Assam, Arunachal Pradesh amasung Tripura da akhak araw amadi nungsit ka loinana akanba nong churaba yai
Yausang kumai ngasi numit marini chale ngasi marini chanba numit asidasu laikai da sana khotnabagi thauramsing haujiksu ayuktagi hauduna mapung phana pangthoknari laikai da leiba clubsing amadi sangsthансing na tongan makhalgi sana khotnabagi thauram kaya pangthokli kumai asigi humni chanba numit ngarang Imphal gi Palace compound da leiba Sri Govindaji mandir amadi Sagomba da leiba Sri Bijoy Govindagi mandir yauna mafam kaya da holi palasing pangthokki Health Society Chandil na sinduna jila asigi liwa Singji da Rashtriya Kishwar Swasthya Karikram ngarang loishinkre tha sigi taramathoi hauduna chatharakliba inkhalakliba nahasing masamau phanabagi pandamda peer educator amadi asa worker singi oiba training pangthokre thauramasida lamasa khang herba mioi kayana wa ngangke jila sigi manung chane leiba asa worker sing peer educators mahiroi amadi tongan mioi kaya thauramasa saruk yaki Pradhan Mantri Narendra Modi na ngasi Nai Delhi da Regina Dialogue ki tarasuba edition hawdoklagani. New Zealand gi Pradhan Mantri na thauram asi hawdokpuida athoiba mitunglen oina saruk yagani amasung thauram hawdokpugi warol su pigani. Numit humni chathagadaba thauram asigi nunggyeba warol di Kala Chakra People, Peace and Planet haibasini thauram asigi manungda malemgi tongan makok thongba mioi kayana saruk yaduna amaga wafam kaya khadaragani. Tha asigi taramapanda loigadaba thauramasida leibak chamukun mangadagi mihutsing laktuna malemgi oiba tongan wafam kaya khanagani sahi kudingi lalolitik rajniti ipawamadi tongan ba lanai lupsingi mioisingna saruk yaduna lakli maragasida Nai Delhi da mapa leibaki makok thongba mioi kaya Regina Dialogue da saruk yanaba thunglare hairi Griha Mantri Amit Shahana sababati oiduna ngarang Guwahati da awang nongpuk lamdamda anoba criminal law ohum asi Phibam karamna tauri haibadu yengsinkre mangna hai awang nopuk lamdam sing da leiriba police personnel sing da anoba criminal law sing asigi matang da training pigadabani mangna hai sarkar na miyam da manung mapal phauna ubangamba amasung yangsin naba wayel pibangam nabagi thaurang kaya paikhatle awang nopuk rajya sing da anoba criminal law ahumasi hena mapangal kanan nabagi tangai padaba lei haina phongdokki Mifam asida Assam, Arunachal Pradesh, Meghalaya, Mizoram, Nagaland, Tripura amasung Sikkim gi Mukhya Mantri sing amadi Manipur gi Rajyapal saruk yakhe. Ngasi phongba pause singi maroiba pausingi damak hauzik Khaidem Geetchandra leire Geetchandra. Thagachari suni. Yausanggi suti lekhibna ngasi Imphal da phongba pause ayamba phongnadre Tamenglong da phongba pause ganphu melda authorities singna section thorangi thabak hena chechilhanduna Manipur Pumbada checkpoint chamaga tara hangdokre haiba pau amadi Meghalaya gi Chief Minister Cornat K Sangma National People's Party gi President oina amahana khalle haiba pauna ahan lamaida maroiba pau oina phongli Boro Accord te yanakhiba provision singi chawrana chada marphuni thoidi hanna implement tawkre haina Union Home Minister Amit Shah na phongdokki wafam amadi Indo-Myanmar border sahi taragi manungda khaba loishilagni haina parliamentary report aman haire haiba pauna Tabelong Times pausi han lamaida maroiba pauina phongli sudi Aroibada maroiba pau amuk Rajya sigi singa masung tampaki jila singda ain kaiba thodok sing thoktanaba thibombugi thabak leptana chathari Sahi amadigi taramapan phawbugi manungda laiba angang singbu masada til leitanaba deworming tablet sungsoi soidana pijanaba National Health Mission Child Health ki State Nodal Officer Dr. E. Sylvian appeal tawrakli amasung Pradhan Mantri Narendra Modi na ngasi Nai Delhi da Regina Dialogue ki tarasuba edition hawdoklagani pauloijare